ꯑꯩꯈꯣꯏꯁꯦ ꯋꯥꯛꯀꯤꯡ ꯂꯥꯛꯄꯅꯦ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯃꯟꯕꯁꯤꯗ ꯑꯩꯁꯤ ꯁꯨꯝ ꯃꯨꯠ ꯈꯔ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯆꯒꯦ ꯃꯇꯦꯛ ꯑꯃꯇ ꯏꯁꯩ ꯑꯁꯤ ꯗꯨꯋꯦꯠ ꯁꯛꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃꯇꯪ ꯁꯣꯂꯣ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯒꯦ ꯍꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯈꯤꯕ ꯏꯁꯩꯅꯦ ꯄꯨꯁꯄꯔꯥꯅꯤꯒ ꯑꯗꯣ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯂꯛꯀꯦ ꯁꯣꯏꯈ꯭ꯔꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤꯒꯅꯤ ꯊꯥꯖꯗ꯭ꯔꯒ ꯍꯪꯉꯨ ꯅꯣꯡꯊꯥꯡ ꯀꯨꯞꯂꯤꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯆꯨꯔꯛꯂꯤꯕ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛ ꯀꯌꯥꯁꯦ ꯍꯔꯥꯎꯕꯒꯤ ꯄꯤꯅꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯤꯕ ꯑꯈꯥꯛ ꯑꯔꯥꯎꯁꯤꯅ ꯇꯠꯇꯅ ꯍꯥꯏꯔꯤꯌꯦ ꯅꯪꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯨ ꯀꯅꯥꯁꯨ ꯀꯤꯗꯥꯔꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯅꯨꯡꯁꯤꯒꯤ ꯅꯊꯥꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯕꯗ ꯊꯥꯖꯗ꯭ꯔꯒ ꯍꯪꯉꯨ ꯅꯣꯡꯊꯥꯡ ꯀꯨꯞꯂꯤꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ. Thank you.